Akashvani Imphal Wahengbam Rajesh na pau pajari. Taret Super Manipur International Women's Polo Tournament Lisingani Kuntaruk Hayengdagi Aitihasik Orva Imphal gi Mapal Kangjebung da Hauragani. Team Mari South Africa, Zambia, India Team A amasung India Team B Manipurna League match sanaraba matung mathang thagi anida final sanagani. Hayeng ahobu numita India Team B Manipurga India Team A IPA ga sanagani. India Team B Manipurda saruk yagadaba singdi Nauroibam Lakshmi Devi, Kundongbam Dibenti Devi, Thaugdam Tana Devi, Veronica Oinam, Kundongbam Habe Devi amasung Moirangthem Bijenti Devi ni. Team Masigi coach na Sinambi Mol Singni amadi team manager na Gayatri Thangjamni haina All Manipur Polo Association na thopa cherolaman hairi. Manipur Lomi Lubna Hairi, Baraki Sel Tungi Lamda Hena Kumang Soxel Hanabagidamag, Low Swingi Oba, Tongan budget Amapotopagitangay Fade. Lupasina Tatoropa Cherolaman High, Lebagasigi or na gross domestic product is Sada Tarate, Tarani Panro, Mateng Pangi, Lomi Simbo, Sehi Kudingi left na Pang Tok Liba Kendri, budget Mangwenana, Sel to Mantri Amadi, Commerce Mantri, Anina, Mipam Pang Topada, Barton Tobidaba Asi Libak Tibani. Lebaki economic growth Wahanaba, Tokhaiba Low Swingi budget Ama, Putok Nabasu, Manipur Lomi Lubna Dabi Tauri. Katangba Jugo Tampakta Kangodana May Salakpa Adu Yengshinaba, Nagaland Sarkana, Akanabati Mama Semkre, Ngasi Toki Bacherol Amada, Kohimagi Deputy Commissioner, Henok Buchen Nahai, Timadu Jakmagi SDO, Sibilna Luchingani, Masida SDPO South, Home Guard Ki District Commandant, Forest Bibaki Range Forest Officer, DDMA, Kohimagi Nodal Officer, Fire and Emergency Services Ki OC Amasung, Southern Angami Youth Organization Ki Muting Yaugani. Mihut Kangbu Asina May Sakliba Adu Laksi Naba Amadi Kari Tabaksing Paikat Payabagi Habadu Yengsinaba Pautak Pikre. Amaromda Nagaland University Researcher Singna Raizadugi Awang Mapangi Umang Amada Anoba Pambi Makalama Tenari Hari Anoba Pambi Makaladu Hoya Nagana Sisaina Masak Kangle. Sangsaki budget mipam hayengdagi haurgani mipamasi marakta amuk lep laba matung April anida loisingani. Kendragi budget na lakliba nomaijing numit February amada puthokani. Budget mipam Rashtrapati Draupadi Murmu na Lok Sabha amasung Rajya Sabha gi apunma mipamda wangangduna hogdokani. Budget mipam gi ahanba tangkak February 16 da loisingani. Anisuba tangkak na March 8 dagi hauraga April 2 phawa chathagani. Mipam asida punna sitting kuntra laigani. Mipam gi mangon na ngasi sarkar na koba rajniti dol punamaki mipam ama Parliament House ki annex da pangthokre mipamadu ngaksel mantri Rajnath Singh na sabhabati oiduna pangthokki Rajya Sabha gi luchingba JP Nadda Kendra gi Parliamentary Affairs Mantri Kiren Rijiju Parliamentary Affairs ki Rajya Mantri Singh Arjun Ram Meghwal amasung Dr L Murugan mipamdu da yauki Congress luchingba Jairam Ramesh DMK ki luchingba Tiruchi Siba Trinamool Congress ki luchingbi Sagarika Ghosh amasung Samajwadi Party ki MP Ram Gopal Yadav na singbasu mipamdu da yauki Pradhanmantri Narendra Modi na hayeng Nai Delhi gi Karyapa Parade Ground da chahigi oiba NCC PM rally da wangangani kumsi chahigi rally asigi hiramna Rashtra Pratham Kartabhya Nistha Yuba haibashini Pradhanmantri Office na topa cherol aman hai rally asina Bharat ki naha singi marakta makhoi gi mathau tawbagi thauna lamsat sajat amasung jati gi damak kathokpa adu uthokli NCC PM rally pangthokpa asina tha ama chupna chatharakba NCC Republic Day camp loisile haibadu utpani Kem asida lebak asigi nupi cadet Sanipan Marfudra Nipan yauna punna NCC cadet Lisingani Chamri Tarukna Saruk Yari. Rally asida Mapan lebak kunmathoigi naha amasung officer Sani Taretsu Saruk Yagani. Jal Shakti Mantri C.R. Patil na hairi lebak sinba tungbada ising yoksun tham nabagidamak sarkar na lupa koti lising kuntrani toy kaktu na tamle. Nai Delhi da ngasi water was warrior singa wari sanabada Shri Patil na wafam asi pongdok kibani. Mantri na hai MG Narega gi apunba phangi sada humpu mangadi yamna luba natraga ising yoksun bagi thabak ihau tawdriba mapam natraga isinga mari leinaba thabak singda sizinagani. Turel kanduna thambagi matangda Shri Patil na hai Namami Gange mission gi makhada sahi asida Pollution Abatement Project tara mga loisingkre mission asigi makhada project taruk paikatuna Uttar Pradesh na Mangjil Thari Bihar na mari amasung Nongchu Bengal na ahum paikali Mantri na hai hauji phawda ising yoksinduna thamba mafam lak 53 sagatpa loire sahi asida asiguma mafam koti ama sanaba pandam thamle pau loijare